Miss PAODAM ing tabi bisingbu ahan ba maktada nong maitheng kunje soina tam na oktober loina khurumjari ngasigi maroiba pauta Taranipan suba Lok Sabha gi Manipur yauna set chama ani gi ahan ba phase gi ngasi pot thada nakre Manipur gi polling station kharada nongme kapa amadi EVM BVPAT mai thaba gi thodok thokre BJP lingak na lamdam asida makha tana lairabadi tungi charol shirol mutlagani haina ina Manipur parliamentary constituency gi independent candidate M Tom Sanana fongdokre Loinana Israel na Iran da misal caption kre mapung ba pau miyam da bizari ngasi Lok Sabha gi seat jama kun ngakpi gani jama ani gi mikhal state amasung union territory kun mathoida pangthokre Tamil Nadu gi seat kontra mapan Uttarakhand gi seat manga Rajasthan gi seat tarani thoi Maharashtra gi seat manga amasung North East state amadi union territory ahom gi seat pumna maki bot thadanakre Arunachal Pradesh amasung Sikkim gi assembly singi mikhal sunga si pangtoki Lok Sabha gi seat jamani gi manungda scheduled caste gi seat taranipan aduga scheduled tribe gi seat taramatho yauri lisingani taramapan da pangtoki ba Lok Sabha mikhalda hojik India bloc semliba party sing amasung BJP na seat nifunipan pangki BSP na seat ahom aduga AIADMK na seat ama pangki bani sada pabada bot share na India bloc na nifumatoi dasmik taret NDA na kontramari funky ngasi thadana kiba seat jama ani oina yengbada lisingni taramapan gi mikhalda BJP na seat nifu state tani thoida funky Tamil Nadu da DMK na seat kunmari aduga Congress na seat taramari funky ngasi ahan batangkakta Lok Sabha mikhalgi seat jama ani gi bot thadan riba asida mirep lisingama machatruk kun mangagi laibak lepkani mirep chani yangkhai mathoidi criminal case mayok nariba singni Taranipan suba Lok Sabha mikhalgi Manipur gi oina April tamapan amadi April kuntarukta tangkak ani thokna pangthokadoriba mikhalgi ahan batangkak gi oina mikhal ngasi ayuk pung 3 tagi hautna thadanaki mikhal asi pung 3 fauba thadanagadabani ahan batangkak asida inna Manipur parliamentary constituency gi oina mirep taruk na lamba tawnaki mirep singdudi Indian National Congress gi oina angomcha Bimol Akoijam Bharatiya Janata Party gi mirep oina Thaunaujam Basant Kumar Republican Party of India atwa oina Maheswar Thaunaujam Independent mirep sing oina Raj Kumar Somarendra Kaiku amadi Haurungbam Sarat Rashtriya Janhit Changhars Party gi mirep Moirangthem Tomtom Sanani Outer Manipur Parliamentary Constituency gi oina INC gi mirep Alfred Kangam S. Arthur NPF gi mirep Kachui Timothy Zimik Independent mirep sing Alishan Abonmai amadi S. Khot John Puna mirep manina lamba tawnari ahan batangkak ki mikhal sida Inner Manipur Parliamentary Constituency gi Assembly segment kuntrataruk Outer Manipur Parliamentary Constituency gi segment taramanga da bot thadagani ngasigi mikhal pangtholingida EVM thugairamba vote capture tawba asina chingba thokaningdaba thodok kaya mafam khara ta thoki ngasi pangthokiba Taranipan suba Lok Sabha election lisingani kunmari asi Kakchung district ta leiba assembly constituency mari haibadi 36 wabagai 37 Kakching 38 Hyanglam amadi 39 Sugnu assembly constituency gi oina Outer Manipur parliamentary gi pot thadanaki 37 Kakching AC gi oina di mikhalasi ingna chikna santi oina ilang akai atoi amata thopna bot thadanaki 36 wabagai 38 Hyanglam amadi 39 Sugnu AC gi tongan ba polling station kunlomda ungkhatnaba khara thokrabasu security na matam chan irang laksin badagi asoi angam atek akai amangata amta thokide ngasigi mikhalda 36 wabagai AC gi oina mikhal loiba fawbada chada marfu taruk dasmi kuntra mari gi changda bot thadanaki 37 Kakching AC gi chada humfumari dasmik nifu humdoi 38 Hyanglam gina chada humfut nipan dasmik marfuta mapan aduga 39 Sugnu gina chada humfuta mathoi dasmik kulhumdoi gi changda bot thadaki mamang chahi gi me humdagi kuki militant singna maitei singi mathakta chacharaki ba landa mayum makai thadok pikraba amanga ta thokraba sing relief camp amadi makoi gi mari mata singi da leriba singi
Vote thadana Kaching district asida inergi special polling station ani outer gi polling station ahum hangki maduda inergi oina apunba voter jam humfutaruk leibada mi humfutara mapan akpigani marifutara taruk tamak vote thadakibana supnagi chada yankhaitare dasmik marifu humdoi tamak vote thadaki outer gi oina voter chani marifutaruk leibada voter ani khak thorakna vote Pirebadagi vote thadabagi chang chada shoino dasmik humfutara oiki Security ki akan bachangshing thorang marakta lanbung oikiba Palin High School da vote thadanakre Kaching Assembly constituency ki manung chanariba Palel gi Palin High School da hangba polling station 36/25 amasung 36/26 asi kuki kanglupna khundaba molnoi area ki khusingna ikoi koisinduna leriba mafam mamani hokiba kumja lisingani kolumdogi mi humdagi kuki militant singna hawrakiba lanasina maram oiraga mitegi micham miyam changba ngamdana lerakibani Madugi tungda chahi dumaki September 9 da koki militant singna Palel khulakta bomb amadi nongma yauna akanba mongde attack torpadagi maitei khol ngakpa singna handuna kapada nakal anigi marakta akanba khut thonkibasu leikre Masina maram oiraga maiteki micham miyamna mafam adda changshinbada ki hangoiba pokna lakibani ngasi 35 suba parliament mikhagi ahan batangkakta vote thadanabada yauriba to outer Manipur SD Parliament constituency da vote thadaba yauriba Palel gi miyamna ayuk anganbadagi thorakna vote thadanakibani hari vote thadaruba tungda voter nupi amada aikoki paumina hangba wahangsingi paukumda makoina hai koki singna mamang chahi gi mi humdagi chatharakiba lanasina vote thadariba mafam koki singna ikoi question bana changba ngamda lairakibani pukningda aki ekhang kaya lairebusu ngasigi mirep mikhal asida mafam asida matam kuirabagi tungda changlakna vote thadaba ngamba simok nungaiba leite Aikoina soidna mai paklagani khali fongdok lamki nupi macha kara vote thadaba loiraga thorakpada makoina hai security gi yamna akanba mongda marol naina question duna thamlaga vote thada hanbasina maram oireka mafam asida changnaklaga isagi hak manghan daduna vote thadaba asida kiba kari sup phaude fongdokki Changchin mangamba se sida koi harauraga koina wathanda yamne khali Kem problem ite ko thada bajida kem like Kim Pao Lady. how the mari security tai doi ni na khoi su save oi khalaga la pari Thawal district ki oina ngasi mikal ingna chikna santi oina vote thadanakre district asigi oina assembly constituency ahum haibadi Lilong Thawal amadi Wangkhim yasida ina Manipur parliamentary constituency ki vote thadanaki aduga atopa constitution ahum haibadi hairo Wangjing Tentha amadi Khangabo asidana outer Manipur parliamentary constituency ki vote thadaki inagi vote thadaki mafam sing Lilong asigi oina mikal loiba fawda chada humfutara mapan dasmik marfutara humdoi vote thadanaki Thawal asigi na chada marfu dasmik taret Wangkhim asigi na chada marfu nithoi dasmik marfutara mapan hairok asigi oina chada humfumathoi dasmik yankhai nipan Wangjing Tentha gi na chada humfutara humdoi dasmik marfutara manga amadi Khangabo asigi oina chada humfumapan dasmik humfutara vote thadanaki district asida inergi oina special polling station ama outer gi special polling station ama hangki maduda inergi oina chada marfutara mari dasmik tarani thoi aduga outer gi na chada humfutara manga dasmik kunthra taruk vote thadaki mikal ingna chikna pangthokhraba matong district asida election duty tarubasing hanakri hari to outer Manipur parliamentary constituency manung chana assembly segment amakhaktamak leiba Chandel district ngasi pangthokiba ahanba tangkaki mikalda pamdaba thodok sing amata thoktana santi oina miyamna vote thadanakre hiramasi gi matangda deputy commissioner Chandel mayang namam Rajkumar na paumi singda phongdorakpada ngasi Chandel district ki oina pangthokliba mikalasida polling station kharada EVM yadabagi sindok sinjin tawkiba amadi ayuk anganbada mock poll gi matamda nongsingi fibam Fatabana khara thintakiba natana ate atopa pamdaba thodok amata thoktana ayupong tagi chapchana hauduna miyamna santi oina vote thadanaki communication gap leiba mafam sing security gi matingdagi pau faunari district asigi oina polling station marifuda miyamna vote thadanaki apunba nupan nupi voter masing lising ni fumanga chatuk humfutara nipan leibada nupa lising tarama panchani kuntra mathoi nupi lising kun mathoi chama hum punna voter lising ni fu chahum kuntra marina vote thadabadagi
Chandel Assembly Constituency asi oina Mikhal sigi matam loiba fawbada chada 39.3 gi jangda vot thadanaki. Peacefully hoy machine yarakta and the changes takata to laki mopol matam dasu machine ani yaraki de madu hoy swiftly hoy sector officers sing sang haraga replace tawki aduga pol gi matam dasu machine yarakta bam pisiam tuna replace tawre haraga hosi smoothly sathari haipsi thamjaki. Ngasi pangthokliba 24 suba Lok Sabha election 29 kumbi AC gi mafam khuding dasu ingna chikna pangthoki. Kumbi AC ki Kumbi Government Central High School da hangba polling station number 29/10 dasu ingna chikna vote pangthok lamki. Polling station asigi apunba voter charter ni formato leibagi manungda voter yang samanga yankhai henbana nungtil pung 3:30 hen fawda santi oina vote hadanaki. Kumbi AC ki manung chana leiba Saitun Government High School da hangba polling station number 29/6 amadi 29/7 da apunba voter lisingama chatru kun leibada voter lisingama gachani kulumdoi santi oina vote hadaki. Kumbi AC ki manung chana leiba buffer zone oriba Phawhawchau Ikai Bazar Community Hall da hangba polling station number 29/2 da apunba voter chatre taruk leibagi manungda vote thadaba yaba voter chahum humfu taruk humdoi oiki. Polling station aduda EDC ama aduga dilit manga leibada voter chani marfu humdoina santi oina vote hadaki. Hariba Phawhawchau Ikhagi chahum tara voter chahum tara na relief camp da lekhibani hari. Polling station asigi BLO nasu polling station asida ingna chikna vote hadaki haina phongdoraki. Jangan kan mau cara balik cara macam nanti cara jadi dibikin dah sakit sini nafsu naik adu mayam mana dibikin kamu si ten itu mana thada kare adu basi kamu aku biasa satu orang voter mel female kalau ada tuan itu sih mana adu basi thada Ngasi pangthokliba 24 suba Lok Sabha election asida Manipur linga ki education law and legislative affairs minister su oriba BJP ki candidate Thaunauzam Basanta Kumarna mahaki AC ki manungda leiba home polling utlo primary school 24/3 polling station da ayuk ki pung tara khar helakpada vote thadaki. Ayuk pung nipalom tabadagi CEO na sakhanglaba paumi singna amadi DIPR ki reporter sing minister na vote thadaba coverage tongnaba ngaidna lengnaki. Adubu minister hek lakpagi aduda polling station campus manungda paumi sing sangba yari haina security personnel singna thinki maduda media singa ngaihak ningai sangdanuduna saunaki khudakta candidate odiba Thaunauzam Basanta Kumarna laklaba matong da mahak masana security singda hairaga media sing sanghanki nambol kendragi oina isok naurem kongkham nambol sabal lekaida tonganba polling camp sing sadna yamna ingna tapna vote thadanaki. Nambol Kendragi oina pamdaba thautoksing thokpagi paw leite minister Basanta Kumarna phongdokhibada karigumba mikhal asida mai paklagadi Manipurda hauzik odiba tangdu leita daba punsi asi santi athuba matamda hanjilakna honagani haiki. History da party in power in the state na adum successful in lakani except on one occasion subject to election aduna भारतीय जनता पार्टी की कार्यकर्ता honorable MLAs honorable CM honorable bina and प्रजा मियाम mainly प्रजा मियाम ने support हो करेगा so इधर ना माय पार्ट को so तो कोई ना भी दम तो so को जरूरी है thank you. Bisnupur Kendri manungda hangliba relief camp singi oina Mangol Ngambi College da hangba special polling station da inner parliament constituency ki oina nupa Marfutara mapan nupi marfutara humdoi amadi EDC miyoi mari yauna voter chamaga marfutara nithoi vote hadaki amadi miyoi tara vote hadaki de. Outer parliament constituency ki oina nupa marfu manga nupi marfu manga nupa humfutara mari apunba miyoi chama yankhai mapan na vote hadaki amadi miyoi tara taruk vote hadaki de. 3/11 Moirang Kampu Sajeb Upper Primary School polling station da sakhangdaba miyoi singna Congress ki agent fan of Hotnabada Nomika Pada Mui Emma Sokle EBM Amadi BBPAT Machin May Thakre Zainab Singh Police Nafari Hari Hauji Tatariba Lok Sabha Mikalgi Inner Manipur Parliamentary Constituency ki 3 Kurai Assembly Constituency ki 3/11 polling station Manungda
ꯆꯪꯂꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯖꯦꯟꯠ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯍꯧꯔꯛꯈꯤ ꯃꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯄ ꯑꯍꯜ ꯑꯃ ꯌꯦꯠ ꯊꯪꯕ ꯅꯪꯒꯜꯗ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤꯕꯅꯤ ꯈꯨꯗꯛꯇ ꯑꯁꯣꯛꯄ ꯑꯗꯨ ꯂꯥꯌꯦꯡꯅꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯣꯏꯁꯅꯥꯝ ꯁꯅꯥꯌꯥꯏꯃ ꯆꯍꯤ 65 ꯃꯣꯏꯔꯥꯡꯀꯪꯄꯨ ꯁꯖꯦꯞ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕ ꯉꯝꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯝꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏ ꯚꯣꯠ ꯊꯥꯗꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯊꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄꯗ ꯁꯛꯈꯪꯗꯕ ꯅꯍꯥ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯑꯦꯖꯦꯟꯠꯁꯤꯡ ꯎꯅꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯄ꯭ꯔꯤꯁꯥꯏꯗꯤꯡ ꯑꯣꯐꯤꯁꯔꯒꯤ ꯑꯌꯥꯕ ꯑꯃꯨꯛꯇ ꯂꯧꯔꯛꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯅꯕ ꯍꯥꯏꯔꯤꯉꯩꯗ ꯄꯣꯂꯤꯡ ꯕꯨꯊ ꯃꯅꯨꯡ ꯆꯪꯂꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯕ ꯃꯇꯨꯡ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯖꯦꯟꯠꯁꯤꯡꯒꯤ ꯆꯦ ꯆꯥꯡ ꯂꯧꯁꯤꯟꯕ ꯍꯧꯔꯛꯈꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯖꯦꯟꯠꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯆꯦꯁꯤꯡꯗꯨ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯅ ꯄꯤꯁꯤꯟꯕꯗ ꯅꯈꯣꯏꯒꯤꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯦꯖꯦꯟꯠꯁꯤꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗ ꯑꯍꯜ ꯑꯃ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯄꯣꯔꯠ ꯇꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯈꯣꯡꯃꯟ ꯖꯣꯟ 4 ꯑꯃꯁꯨꯡ 5ꯇ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯅꯤꯗ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃꯅ ꯅꯝꯗꯨꯅ ꯚꯣꯠ ꯄꯨꯂꯞ ꯊꯥꯗꯔꯝꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯕꯨꯊ ꯑꯅꯤꯃꯛꯀꯤ EVM ꯑꯃꯁꯨꯡ VVPATꯁꯤꯡ ꯃꯤꯌꯥꯝꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯣꯡꯖꯨ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯡꯃꯟ ꯖꯣꯟ 4ꯗ ꯂꯩꯕ ꯆꯤꯜꯗ꯭ꯔꯦꯟ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 5/32ꯗ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯂꯒ ꯅꯝꯐꯨꯗ ꯚꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯂꯞ ꯊꯥꯗꯔꯝꯈꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯗꯨꯃꯛꯅ ꯈꯣꯡꯃꯟ ꯖꯣꯟ 5ꯇ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗ ꯍꯥꯡꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 5/32ꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯁꯨ ꯚꯣꯠ 100-200 ꯄꯨꯂꯞ ꯅꯝꯐꯨꯗ ꯊꯥꯗꯔꯝꯈꯤ ꯍꯥꯏꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯨꯛꯇꯒꯤ ꯍꯧꯗꯨꯅ ꯚꯣꯠ ꯊꯥꯗꯅꯕ ꯀ꯭ꯌꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯛꯂꯤꯕ ꯃꯤꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯁ꯭ꯀꯨꯜꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 5/32ꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯒꯤ EVM ꯑꯃꯗꯤ VVPAT ꯃꯨꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯟꯗ ꯁ꯭ꯀꯨꯜꯒꯤ ꯂꯝꯄꯥꯛꯇ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯑꯇꯩ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡ ꯂꯥꯛꯇꯨꯅ ꯐꯤꯚꯝ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯊꯣꯡꯖꯨ ꯑꯦꯁꯤꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ TS ꯕꯤꯁ꯭ꯋꯖꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯒꯤ ꯋꯥꯔꯤ ꯁꯥꯅꯈꯤ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯚꯣꯇꯔꯁꯤꯡꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯁꯤꯡ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯚꯣꯠ ꯍꯜꯂꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯚꯣꯠ ꯍꯟꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯇꯔꯥꯅꯤꯄꯥꯟ-ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ RPI ꯑꯥꯔꯊꯋꯥꯂꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯁꯨ ꯉꯁꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯁꯅꯥ ꯖꯟꯃꯁꯊꯟ ꯀ꯭ꯂꯕꯀꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ 12/11ꯗ ꯚꯣꯠ ꯊꯥꯗꯈ꯭ꯔꯦ ꯚꯣꯠ ꯊꯥꯗꯕ ꯂꯥꯛꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ RPI ꯑꯥꯔꯊꯋꯥꯂꯤꯒꯤ ꯃꯤꯔꯦꯞ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯠꯇꯦ ꯇꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯈꯜ ꯑꯁꯤ ꯊꯤꯡꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌా ꯁꯦꯟꯇꯔꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝ ꯏꯪ ꯆꯤꯛꯄ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯖꯒꯦ ꯈꯟꯗꯨꯅ ꯃꯤꯈꯜ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯐꯅꯌꯥꯝ ꯁꯦꯟ ꯌꯦꯟꯁꯅꯨ ꯌꯦꯡꯅꯤꯡꯕ ꯌꯦꯟꯁꯅꯨ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯁꯤꯖꯤꯟꯅꯒꯦ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯏ ꯍꯥꯏꯗꯤ ꯁꯦꯟꯒꯤꯗ ꯑꯣꯏꯔꯣ ꯑꯃꯒꯤꯗ ꯑꯣꯏꯔꯣ ꯑꯗꯨꯕꯨ प्रजा म्याम से लोइन भाव तारब ngатani लोइन अंडरस्टैंड तौर ngatani लोइन वखल तामिनरब ngatani aduna handakisida yamna achouba lesson ama pigadran khalle adu myam punamak tai thajaba leijai aduna utang mai paaga aina mapung phana phudokpa ngamdri se tang mapung phana phudokpa ngambagi thangna ama pangal ama pibiyu haidana su myam punamak haijai ngasi pangthokliba 29 suba lok sabha mikhal asida moyang esigi manungchanba Thamna Popi Upper Primary School 27/7 27/8 polling station anida ayupung taretagi bot thadaba hauduna bot thadanaraba matung ayupung mapan khar helakpa duaida masakhangdaba khulai paiba kangbu ani khuthoknabadagi nungaitaba thokna bot thadaba lepki hairi khudakta district police force ki kangbu changchinduna iranga du lakshinaba honaki lonena pung ahumlom lepluraba matung pung
12 ꯇꯥꯕꯗ ꯚꯣꯠ ꯊꯥꯗꯕ ꯍꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯚꯣꯠ ꯊꯥꯗꯅꯈꯤ ꯂꯣꯏꯅꯅ ꯄꯨꯡ 12:40 ꯔꯣꯝ ꯇꯥꯕꯗ ꯃꯤꯑꯣꯏ 182 ꯔꯣꯝ ꯚꯣꯠ ꯊꯥꯗꯅꯈꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯂꯛꯈꯤꯕ ꯚꯣꯇꯔ ꯑꯃꯅ ꯑꯍꯥꯟꯕ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯂꯛꯄꯗ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯊꯣꯛꯄ ꯊꯦꯡꯅꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯈꯤ ꯑꯇꯩ ꯚꯣꯇꯔꯁꯤꯡꯅꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯂꯦꯛꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯈꯤ ꯊꯥꯗꯕ ꯂꯥꯛꯄꯅꯦ ꯀꯣ ꯑꯩꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯣ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯌꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯁꯥꯒꯤ ꯍꯛꯇꯤ ꯃꯥꯡꯍꯜꯂꯔꯣꯏ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯊꯥꯗꯖꯔꯅꯤ ꯍꯥꯏꯗꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯍꯥꯟꯕ ꯊꯥꯗꯕ ꯅꯨꯃꯤꯠꯁꯤꯗ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯊꯣꯛꯆꯜꯂꯛꯄꯁꯤꯗ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯦ ꯑꯌꯨꯛꯇꯒꯤ ꯕꯣꯠꯁꯤ ꯑꯗꯨꯝ ꯊꯥꯗꯕ ꯏꯪꯅ ꯆꯤꯡꯅ ꯊꯥꯗꯕ ꯍꯧꯔꯝꯃꯦ ꯑꯗꯨꯒ ꯄꯨꯡ 8 ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯨꯋꯥꯏꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯝ ꯍꯧꯔꯦ ꯑꯗꯨꯒ ꯄꯨꯡ 11 ꯈꯔ ꯍꯦꯜꯂꯛꯄꯗ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯈ꯭ꯔꯦ ꯑꯗꯨ ꯄꯨꯡ 12 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤ ꯏꯔꯥꯡ ꯅꯦꯝꯊꯔꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯣꯠ ꯍꯧꯖꯤꯛ ꯊꯥꯗꯅꯔꯤ ꯊꯣꯛꯂꯛꯏꯕ ꯏꯔꯥꯡꯁꯤꯅꯀꯣ ꯏꯃꯥꯈꯣꯏ ꯅꯨꯡꯇꯤꯒꯤ ꯍꯧꯖꯤꯛ ꯇꯔꯟ ꯅꯥꯏꯅ ꯂꯝꯍꯥꯡꯗ ꯇꯨꯝꯃꯤꯌꯦ ꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯝꯃꯤꯕ ꯏꯆꯥ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯄꯅꯦ ꯂꯝꯍꯥꯡꯗ ꯂꯦꯛꯏꯕ ꯁꯤ ꯈꯜꯂꯒ ꯁꯤꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯗꯅ ꯈꯨꯟꯖꯦꯟꯅꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯃꯐꯝ ꯆꯥꯕꯗ ꯂꯩꯍꯜꯂꯒ ꯚꯣꯠꯁꯦ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯄꯋꯥꯔ ꯂꯩꯖꯗꯦ ꯏꯃꯥ ꯍꯣꯏꯗꯤ ꯆꯤꯟꯅ ꯉꯥꯡꯖꯕꯗꯅꯦ ꯄꯋꯥꯔ ꯁꯛꯇꯤ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯇꯧꯔꯛꯄꯅꯤ나 ꯀꯅꯥꯅ ꯃꯣꯏ ꯑꯣꯄꯣꯖꯤꯁꯟꯗ ꯂꯦꯞꯀꯅꯤ ꯃꯣꯏ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯨ ꯚꯣꯠꯇꯤ ꯊꯥꯗꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯍꯥꯏꯗꯅ ꯏꯁꯥ ꯍꯛꯇꯣ ꯃꯥꯡꯍꯟꯅꯤꯡꯗꯕꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯅꯦ Indian National Congress INC Party agent Yumnam Santa yauna mahaki loinabi Yumnongbi Mombi ngasi masak khangdaba kharana Purambata natna yumda nongmai round kya kapsina aki khang piramli Thodo asi ngasi ayuk pung 10 khar helakpa matamda Kairao Assembly Constituency ki polling station 6/3 amadi 6/2 ki mafam ama oiriba kyamgai maningnikai te thokibani Thodo thopa mafam aduda INC ki mure Bimol Akoijam lakna thodo adugi matangda imung manungi miusinga unakre Bimol Akoijamna thodo tugi matangda phongdorakpada election ase ingna chikna free and fair da pangthokpa pambani adubo micham miyamda akikhang pirambata natana nupi amabu makhauri metna phu cheiba toromliba miyosing athuba matamda thigatuna makhogi mathakta logi oba mateng loduna lawkhatpam thokpa action lawkhatkani mareibak maramdamgi miyosingbu kihan khanghanba tawriba si koki miyosing nate bot hek loibaga mama lebak ningba kanano tawsinaraga machum thakpa mama lebak ningba sabana kanano miyamda mayek singna khanghangani handak ahanba oina mirep oina thokcharakpani adubo manipurda chatnariba thawng asina makha tanasu mirep oikigani haiki Nungmai se kanana kapa mino lepa mibanga saijo khoi photo yauri palai se kana noisa leipak miam na mutang lepa musumi achum mapa mani achum mapa ma yauri nu pi se kaple de surprise ne yauru nu ham ne ki bai se ne ba yauru nu ai se asidai sida marei bang marei cha da ki hali se kuki na ki han manate ba se sidai sida ne mahanda ki matang sida bot hek loi beta ne ko Ima lepak ataseng na ning makanano toksen na raga machum takpa lepak ning masaba na kanano ay pese map masi hek seng ribaw bane ko ay suwan na loy matanda suwan mong lepa ni chay mga kaktang lepin na lang mani asawa na mahig lay na nati ay amok kasun lepa ni ngasi pangthokliba Inner Manipur Parliamentary Constituency gi Moirang Kunau Karin Fabi Upper Primary School da internally displaced person singidamakta hangba special polling station tareta nupi polling person singna mathau tawriba polling station asida apunba voter chamaga 18 leibada nupa voter 92 amadi nupi voter na 63 leibada nungthil pung ani taba fawbada nupa 19 amadi nupi 63 puna voter 34 thoraktuna vote thadanaki aduga polling station asida inner agent amata famkide amaromda school building asimaktada 73 special SC Bisnupur Outer Polling Station 7 Pro na phongdorakpada polling station asigi oinasu internally displaced persons singna vote thadanaba thokpagi chang yam nemkhibada natana IDP voter kharadi vote thadaba polling station asida laklabasu electoral roll da maming matha yaramdabadagi vote thadaba phangdana ningba kana hanaki hari polling station asida punna voter 95 leibada nungthil pung ani Pawada nupa mga amadi nupi voter mari punna voter mapan kaktama vote hadanaki lonena polling station asidasu
inner agent amata famkide hariba school thanga kendra gi manungda leba moirang khunau Kairin Fabi Government Primary School 28/21 asida su nupi polling personnel singna mathau tauki polling station asida apun voter Jamapan Tarataruk Lebada Nungtil Pung Ani Paubada Punna Voter Samanga Humfumapan Bot Hadanaki Masigi Manunda Nupi Voter Chahumapan Amadi Nupa Voter Na Zani Humfu Oiki Hausi Paubi Oina Pam the Patau Topagi Paulite Nasi Pangtuk Libata Nipan Suba Lok Sabha Mikalda Masakang Daba Musina Put Capture Tawada Yingduna Lariba polling officers sing Amadi Manipulinga ki thongmi singi mathakta akan be action laukat lagani Hiramasida Chenaba Miyoi Amata Lem Thari Haina Manipur Pradesh Congress Committee ki working president ki SD Babrata Sermon of High Grade Ngasi BT Rota Leba Congress Babanda Pangtoki Ba Pau Yupam Mamda Wapam Sifongdo Aduna Deba Brata Nahai Anoba Manipur Ama Purakna Ba Congress Party na kana hotna duna Handaki Mikal asida Manipur Miyangi Masa na pamjaba Mirepta Bot Piduna Free and fair da Mikal asi pangthok na bahona duna lagli Mikal asi chu thengna bahona bada mahai masing ningthina hailaba angomcha Bimol akoi jamda Congress Party na ticket piduna Manipur ki conflict loishinna bahona bada achoba thodang lorakani khanduna thagat kiba myoi amani Loina Manipur gi miyam na INC gi mire Bimol akoi jamda bot pinaba sem sadna leiri haibasi Manipur da lengak pariba BJP party na khangba mali angomcha Bimol buki badagi nampuda bot thadana hotna bada thokhaning da thawdo kaya ama thokle masida natana bot thadaba loiramdai matam khara watlingi matamda tonga mafam singda bot capture tongna ba thawang toba hauri haibasi khangba amadi uba fangle amadi thawdo asida Central Para Military Forcing su thawsil asida yaurubra haibagi chingna basu leri haina phongdoki officials in staff sing hojik social media ke platform da thole amasung ngasi gi matungda ekoi Congress party gi pulda record pulda koina khojagadabiba thokiba polling booth capture tawba ki haliba polai paiduna polling booth change ba ching bakuna makta chahasam pigiba maduda sarkar officer moina staff moina tawda matho hawda kuna ma ekoi party lebata madu ain gi matungina amamanta thidoga party sina samaj sin thukai bona puna koi mayo Amoromda ngasi pangthokiba 24 suba Lok Sabha election gi Inner Manipur Parliamentary Constituency gi Mikhalda langhaliba sigi daita Congress Party na pugadabani haina BJP Manipur Pradesh ki State General Secretary amadi State Election Management Committee ki BJP Manipur Pradesh ki convener Kesar na phongdokre ngasi thambal sanglen da pangthokpa paw inform mamada mahak na hai Inner Manipur Parliamentary Constituency ki Mikhalda Congress ki mirep oriba Dr. Bimol Akoijam na polling station singda khunpak amaga Lorena Pasina Mikhalda Langhan Bagi Machak Ama Ohele Haribasi Korok Kandak Kisu Wang Madani Masigi Mayokta Chief Electoral Officer da Wakat Kre Mahakna Hai Angomcha Bimol Akoijamna Mahang Loinana Kutlai Paibasingna 16/12 Arabti Maning A polling station gi EBM capture tawna bhona basi election model code of conduct po thugai pani amadi Mafam aduda mathau tawriba nupi senior IPS officer amana masing yamlaba mahak khongloi singbu thingna bhonarba amabusu threaten tawramki maramasna sigumba thabak chathakiba INC candidate Dr. Angomcha Bimol Akoijamgi mathakta Chief Electoral Officer Election Observer Returning Officer SB Impal is amadi 16/12 ki presiding officer da ai bachero thadna wakat kre phongdoki all the election is in the second Pura lang ng macha ko ito. Ito na mayroon ba ito voters ito provoke to ba? Langan na po sila na si kasi pantoy ba siguro election time para para ba Lok Sabha election ni ahano phase hai. Masi langan bagi tayo kasi Congress party na po ito ba niya kasi BJP na papung na sundari ito doon na masi ko yung kanyang sito. ngasi pangthokliba Mikhal Achumba Democracy gi asengba Mikhal oiramre selection oiramle maramasina BJP lenga asina lamdamasida makhata na lerebadi tungi charol surol mutlagani haina Inner Manipur Parliamentary Constituency gi independent made up oiriba moyangthem totom sanana phongdorakre ngasi pangthokiba Mikhal mafam singda mahangna koina chatna yingsinbagi saruk amo oina 5/34 wangkhai Lauman BV jangluraba matong pawmi singda mahangna hai ngasi pangthokiba Mikhal asidi asengba miyam ki Mikhal ama oiramre paliba BJP lenga gundaism ki selection ama oiramle
Tungan tunganba mafamsingda thokliba hingsa gi thodok thopamsingi mikhal amuk hangadabani asigumba BJP lengak asi leiriba makai aikhogi iramda masigi tungi charo suro loina mutlagani maram masina asigumba lenga asida lamda masigi miyamna para ama tambi matam oire Hauzik BJP Manipur dagi siba haure mikhal asigi outer parliamentary constituency da makogi mirep ama phawba thadokpa ngamdrabani asigumba Shitharaklaba BJP asina iramda masigi maitei furup asibo muthatnaba divide and rule tawduna aikoi masel lan manungda pulamba du election gi matamda khaibung tahalle lenga asi leirabadi makhatan leiminariba furup singasu nungai handaba oirekani fongdokhi Gasidi election matamida magi group mi hatpa BJP da sok yam thogli ji kai mi hatpa gobine mi hatpa sarkar ne si parjagi loi to durga punam to sarkar ne ithong phong na sida adum makha chapta duriya moina bochu na phuta ka duriya siso siraba BJP ne manipur da sire di ima aikoi gi thamak yore hauri charam yore je karai phog yore ko da ikoi sit ani khak dai manipur da sit ani khak dai manipur da ching ticket puthok dam ram ne ba BJP siram ne ba tung do khoi sai su sing je asigum political election sigum selection loi ba Perda miyamgi election tawdraba selection loina jathariba suma gundai sidi isa isu sing loina sidi khangu thak loina kem gi tare masi kanna bi dang koi punna wakhan khaduna amutang asumba election lo moi henna bi na mutta aina changsali bu khungi ni ayu mating bang bi haijara ga mission jarki Manipur lengana National Highway number 37 Imphal Jiri lamda cheliba gari singi matik chaba security escort PBW Nahal Kaimai Kungi Tolen Koki Kunda Thao Puba Amadi Gas Puba Gari Singda Kukila Laubasingna Nomai Kapsinduna driver sing Amadi Gari Singda Etek Chathakiba Dubu Yaningdaba Amadi Matik Chaba Security Escort Pidriba Phauba National Highway number 37 Imphal Jiri lambi asida chatliba driver Amadi handyman singna ngasi ayuk pung 6 tagi total ban lautokhibana maram oiraga lambi asida gari sing chena kidre hauzik phawda Jiribam lengang pokpi phawda gari LPG nifunithoi IOCL Humputar Nipan BPCC ATF Tara Humdoi Amadi FCI Chama Punna Gari Chani Kuntrani Thoi Panduna Leri LPG ki gari Thaudiba Thawaldagi Huirongbom Narajit Chingna Aikogi Pawmida Sumna Hai Jiribam to Imphal National Highway number 37 asi ban tawribagi maramdi April gi tang 13 Kaimai Kuki Kungi Tolen Village ta thokiba thogdoki matung ina driver mayamna yaningdaba phongdokpo oina ban asi tawpani Masida driver sungna maru oina taliba demandi ROP matik chana pidaba lambida asopan yarakpa matamda sarkargi maikaidagi mateng fangnanaba amadi security matik chana pidaba masi pumna magasi phangnaba ban asi tawjabani loina aikoina puriba potte asi lanai ginate kanglup khuding makini aduna atatai oina tawba asi driver mayamna yaningde masina maram oiraga banasi makhatana amadi tanliba dambi sing asi fangri pawa banasi chathaki gani haina mahangna phongdoki Aku soiba dausingda Kitipuron government sarkar dagi aku na tali bedu bagi Kitipuron panggadaba adagi adu memang adu pangnaba dabak tamni adu huji Imphal jiba lambi sida aku huji bantawi maka tara jing tau gini aku na puri bapose isi aku lanai nati kamu kudi maki puri bini aduna atu tayo na tau dudi aku dalam memang ya dengge Israel na Iran da missile kapsin na attack chathakre lebak atu center Isfahan city da pokhai kre Iran gi first news agency na haikibada Isfahan city gi airport amada pokhai bagi makhota ki khudaki onadi madugi maram khangna khide Isfahan Shiraz amasung Tehran da flight ching suspend tawkre Isfahan province da Iran gi nuclear site kya lei hairi Iran gi uranium khwaida ki leiba Natanz da su nuclear site lei hairi Sanbagi Pauda Thasi Tarin Tudagi Hona All Jiribam Sports Association AJSA na Sinduna Jiribam Higher Secondary School gi Sanabunda Team Taramathuna Saru Yaduna Sanariba First KH Arabjan Begum Memorial District Level 5A Side Chub Junior Boys Under 15 gi Football Tournament 2023-24 gi ngasi sanakiba quarter final league round gi ahanba match ta Sunrise Club na KMYC bo goal 3-0 da maitiba piki Anisuba Metsana CKCA na Lesem Club A bu goal 3 amada maitiba piki hayangi quarter final ground gi ahanba match nungthil pung animi nifumanga da Oriental Club ka PSG ga sanagani anisuba match na nungthil pung ahonga mi nifumanga taba matamda CKCB ga Yawa Club ka sanagani
ꯑꯔꯣꯏꯕꯗ ꯃꯂꯨꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯅꯤꯄꯥꯟ ꯁꯨꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁꯤꯠ 102ꯒꯤ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯉꯁꯤ ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯈꯔꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯗꯤ EVM VVPAT ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ BJP ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯕꯗꯤ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯆꯨꯔꯣꯜ ꯃꯨꯠꯂꯒꯅꯤ ꯍꯥꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯀꯦꯟꯗꯤꯗꯦꯠ M ꯇꯣꯝꯇꯣꯝ ꯁꯅꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯏꯃꯦꯖ ꯄꯥꯎꯗꯝ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ